Thoubal Police Station gi manung chanba Thoubal Okram maning Leikai da leiba Ningombam Babu kouba meeoi amagi getta Sakhangdaba Singna hand grenade ama Thamjillamle thouong adubu yaningdaba phongdoktuna meeyam na wakat meepham chathakhre Sakhangdaba Singna bom Thamjillamliba yum adugi yumbu Ningombam Babu chahi humphumari apokpa leikidraba and achau special contractor oibani bom adu ngasi ayuk pung 3 rom tabada babugi mayambana waishit wairam tawbada bom adu thengnarakibani thouong adugi mayokta ngasi meeyamna Okram Kaithil Community Hall da chathakiba wakat meepham aduda Okram Manorama Kobi Meirapai bigi luchingbi amana hai meeyamna khamthengna wanaraba matam asida mi kungna tariba yumlakta bom thamjillambagi thawong asi akanba mawongda condemn tawi mari leinaba singna hairiba hiram asigi matangda mideng changbiu amadi makhatana asigumba pamdaba thaudoksing asi thoktanaba cheksin thawrang lokhatpiu Haujik Manipuri thengnariba lan asina maram oiraga Ningombam Babugi potchai kaya amang ata thoktuna awaba mayoknaribani bom thamjillambagi thawong asi kanana karigidamak chatharamlibano haibadu miyam khangna athubada sendorak u haina mahakna makhatana phongdokhi Hojik choknariba land haibadi kuki amasung maitei anigi landa mahak asi mahaki oiba port aduga mamanaba masung mamanaba jingdagi mahakna wairuba adugumlaba gari yam khraba property mayam ama chuchampuda hojik chuchampugi kangbuda lehuguna maram oiragana hairi misak asi miyamgi paisa tonba adugumba awaba misak ama oidana su leiri haibase aikoi okramgi oiba praja miyam amadi ima singsu khangaga leiba wafamni masai kari maram gi damakta kaidobagi karamba ground da karino haibado athuba matamda sengtokpirao ekoi yam nungai jate sing saking amana sengko manghan bagi thabak se sinbiragano isa apaba abdu ada haibagi pot wa amatan na chade hairiba posi fully ekoi condemn tawi haiba wafam je thamse